Ngasisu mahausaगumna mayamgidamakta nungairaba phunga wari ama uduna lakchari. Wari asibu ibirakpana D.N. Khuman. Wari asigi mamingna Aronba Laibaki Ningthau. Thaina mamangai matam amada nungairo kauba laibak ama leirami. Hairiba laibak ase yamna chawi. Atai laibak tagi saruk ani hena chawi. Hairiba laibak asigi ningthaugi mamingna Chauren haina kaurami. Chaurengi macha piba yaujade mamong amakhaktani yauribasi mamingna Tampha haina kaurami. Machaibi matampha asi lam koiba yamna pamjai. Mahaknabu lam koininglaklavadi mapaning thongnasu mamongbu ayaba piduna lam koiba chatlhali. Adubu Tamphagi apambata pibagi ningthaugi loinabi adunadi ningthauda yamna waraujai. Adubu mapa macha chap manakibana mama adusu hairubagi kanaba laitre khanna yaningda adumak yaki. Nongmagi numitni Tampha lanmi mayam goloinaduna lam koiba sumlaklami. Leptana sumlakpana Tampha pak chauraba lamhang ama yausilaklami. Hairiba lamhang asi miyoi amata leiba ude. Adubu mafam aduda sagol thaubagi sagolgi khongul yamna tarami. Tampha phamthaduna sagolgi khongul adubu yenglaga asumna khanjai. Kaino mafam asi lamhangni. Anakpada khul leibasu nate mafam asida lam koiba lakpagi mawongsu ude. Aduga sagol asigi khongul asidi onthokna yamkhreda. Ipu phamnaiba amukta lakbiyu nasugi sida. Masaibema kari taurabage ipuda haibiyu. Ipua yengbiyu leimai asida taaduna leiriba sagol mayamgi khongul asi masibu lam koiba singna tonglakpa sagolgi oiridra natraga mafam asida kari leirabano khangdri. Masaibema sana pukning phathabiyu mafam ase lamhangni sadanba kayagi lambi oirambasu yai nungsa thibiganudu. Ipua adu oirabasu khongul asidi onthokna yamkhreda. Phare adu ipua mangda uriba ching asigi chingkhongda changduna phajaba mafam yenglukisi chingyagi asengba nungsit charukisi ipu. Asumna machaibi mana hairabada phamnaiba amadi lanmi mayam adusu chingkhong tamna lakpa mukhaurami. Ngaihak laklaba matung chingkhong yauraki. Matam adudasu mafam ado napi maka amata hauba uramde aduki matik sit nalami. Handakti machaibi mado tasengna angakpa haibado oiredo. Handaksu amuk phamnaiba aduda asumna hangzai. Ipu phamnaiba yengbiyu mafam ase konungdagi hena nalido. Napi maka amata hauba udedo ipu. Ado aina asum khanbadadi mafam ase karigumba kharadi soidana leiramgadra haina khanjai. Aina khaliba ase lalagadra ipu. Phamnaiba aduna masaibema aisu khalamlibani. Mafam asi ubada tasengna angakpa ama phaujai. Haigumdana mafam asida karigumba amadi leiramgani thajai. Natragana mafam ase layamgi sanaphamga oiridra. Masaibema aikhoi mafam asida kuina pantharagumsi atopa mafam ama amuk yenglusido. Masaibemana ipua hoi chatlasi. Ado ipua nongchuk maikaida oina chatlasi. Sidagi yengbada mafam ase ningthijana uzaido ipu. Asumna makhoi singdo nongchuk maikai tamna muklak khirami. Amaromdana punsiba wakal ama khanduna leiringai manai ama changlaktuna asumna paudam lakhi. Iningthau nanai khurumjari. Iningthau nanai aikhoina ngasi ase mapanda thoktuna lamtu sit chengjai. Aduga aikhoi khara halaklaba matung yamlaba lanmi kayaga loinana nupi ama aikhoigi pothapham oiriba chingkhong aduda laklami. Nanai aikhoisu makhoina ukhidanaba lotlibani. Punsibana adudi makhoina nakhoi ukideko. Oidabadi haiganu. Aduga nakhoi aigi yathang ado kaukhrabra ningsinglibra. Manai aduna iningthaugi yathang kaujade nanaina makhoina khoibu tasengna ukide ningthau. Adu oirabadi phare lanmi. Aina haiba kauba yadeko. Karigumba atoppa leibaki lanmi thengnarabadi nakhoina ikhoigi leibak ase haidokpa yadeko. Karigumba makhoina nakhoibu khangkiba thoklabadi mado nasana angamba mayoknagadawani. Aduga amana matung manaudi mafam ado chatpada ai yauragani. Ado lanmi haujikmak aigi lanmi marakta nupi angang thiba kayamna yaubage haibado thidorau. Aduga nupi angang leiraba makhoi singdo aigi nakta loina la o hayo.
ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯨꯗꯛꯁꯤꯗ ꯊꯤꯗꯣꯛꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤ ꯑꯗꯣ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯅ ꯑꯁꯨꯝꯅ ꯈꯟꯖꯩ, ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯦ ꯑꯔꯣꯟꯕ ꯂꯩꯕꯥꯛꯅꯤ꯫ ꯑꯔꯣꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯦ ꯈꯨꯟꯗꯥ ꯂꯩꯇꯥꯍꯜꯂꯒꯦ꯫ ꯃꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯆꯤꯡꯅꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯇꯝꯐꯥ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯌꯧꯔꯗꯨꯅ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯌꯦꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯤꯕ ꯃꯔꯝꯅ ꯂꯝꯍꯥꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯔꯣꯟꯕ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯂꯥꯟꯃꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄꯨꯟꯁꯤꯕꯅ, ꯂꯥꯟꯃꯤ ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯩꯒꯤ ꯁꯨꯔꯨꯡꯒꯤ ꯋꯥꯡꯃꯗ ꯊꯣꯛꯇꯨꯅ ꯍꯌꯦꯡꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯔꯣꯟꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕ ꯅꯈꯣꯏꯁꯨ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯅꯕ, ꯆꯤꯡꯅꯗꯅꯕꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯂꯩꯅꯨꯡꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯅꯈꯣꯏ ꯅꯝꯅ ꯂꯩꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯅꯈꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯪꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯅꯈꯣꯏꯅ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯥꯖꯤꯜꯂꯨ, ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯧꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ, ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯍꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯈꯨꯟꯗꯥꯖꯕꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩꯗꯒꯤ ꯂꯥꯛꯆꯕꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥ ꯑꯃꯠꯇ ꯀꯥꯍꯟꯕ ꯌꯥꯗꯦ꯫ ꯆꯤꯡ ꯑꯗꯣ ꯆꯪꯕ ꯀꯤꯅꯕ ꯎ ꯋꯥ ꯀꯌꯥꯁꯨ ꯊꯥꯖꯤꯜꯂꯨ, ꯌꯥꯔꯤꯃꯈꯩ ꯁꯣꯡꯍꯜꯂꯨꯀꯣ꯫ ꯅꯈꯣꯏ ꯍꯩꯁꯤꯡꯅ ꯂꯩꯒꯗꯧꯕꯅꯤ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯅ ꯃꯇꯤꯛ ꯆꯥꯔꯛꯄ ꯈꯨꯠꯂꯥꯏ ꯋꯥꯠꯇꯅ ꯊꯝꯂꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯤꯡꯊꯧꯒ ꯃꯥꯌꯣꯛꯅꯕꯗ ꯅꯣꯞꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯩꯕꯥꯛ ꯑꯁꯦ ꯂꯩꯕꯥꯛ ꯀꯌꯥꯗ ꯃꯁꯛ ꯇꯥꯛꯀꯅꯤ꯫ ꯅꯈꯣꯏꯁꯨ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯋꯥ ꯑꯅꯥ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯈꯟꯅꯕ ꯂꯥꯟꯃꯤ ꯆꯅꯤ ꯍꯌꯦꯡꯗꯒꯤ ꯁꯔꯤꯠ ꯁꯔꯥ ꯇꯝꯕ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯍꯌꯦꯡ ꯄꯨꯒꯗꯧꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥ ꯑꯗꯣ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯂꯒ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯖꯔꯤ꯫ ꯑꯩꯅ ꯉꯁꯥꯏ ꯀꯣꯏꯕ ꯆꯠꯂꯨꯔꯤꯕ ꯃꯐꯝ ꯑꯗꯣ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯒꯨꯝꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯤꯒꯕ? ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯁꯨ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯤ꯫ ꯌꯦꯡꯂꯤꯕ ꯃꯈꯩꯁꯨ ꯄꯦꯟꯕ ナꯏꯗꯦ꯫ ꯌꯥꯝ ꯐꯖꯩ꯫ ꯃꯐꯝ ꯑꯗꯣ ꯑꯩ ꯑꯃꯨꯛꯀ ꯆꯠꯂꯨꯈꯤꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯗꯣꯛꯈꯤꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯔꯣꯟꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯀ ꯂꯦꯞꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ, ꯅꯈꯣꯏꯅ ꯄꯨꯒꯗꯧꯕ ꯄꯣꯠꯆꯩ ꯁꯨꯔꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯧꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯆꯤꯡ ꯑꯗꯣ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯣꯡ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯇꯔꯨ ꯇꯔꯨ ꯊꯝꯃꯨꯀꯣ꯫ ꯐꯔꯦ, ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯅꯕ ꯌꯨꯝ ꯁꯥꯕ ꯈꯨꯗꯛꯇ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯂꯦꯞꯇꯕꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯑꯈꯟꯅꯕ ꯂꯥꯟꯃꯤ ꯆꯅꯤ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇ ꯁꯔꯤꯠ ꯁꯔꯥꯠ ꯇꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥꯗꯣ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯤꯡꯊꯧꯅ, ꯏꯄꯥꯒꯤ ꯃꯣꯝ ꯅꯨꯡꯁꯤꯕꯤ, ꯀꯔꯤ ꯂꯩꯔꯦ ꯏꯄꯥꯒꯤꯗ ꯂꯥꯛꯄꯗꯤ? ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝ ꯂꯩꯕꯥꯛꯁꯤꯒꯤ ꯃꯐꯝ ꯈꯔꯗ ꯀꯣꯏꯖꯔꯨꯒꯦ꯫ ꯀꯨꯏꯔꯦ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯛꯄ꯫ ꯑꯗꯣ ꯉꯁꯤꯗꯤ ꯆꯠꯆꯔꯨꯒꯦ, ꯑꯌꯥꯕ ꯄꯤꯕꯤꯌꯨꯗꯣ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯆꯠꯂꯨꯕꯕꯨꯗꯤ ꯌꯥꯏꯗ, ꯑꯗꯨꯗ ꯏꯄꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯁꯤꯅꯤ: ꯅꯨꯄꯤꯅ ꯂꯥꯞꯅ ꯆꯠꯄꯁꯦ ꯏꯄꯥ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯁꯤ ꯃꯤ ꯐꯠꯇꯕꯁꯨ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯄꯥꯅ ꯋꯥꯈꯜ ꯋꯥꯖꯩꯗꯣ ꯏꯃꯣꯝ꯫ ꯑꯁ ꯏꯄꯥ ꯅꯤꯡꯊꯧ, ꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯒꯗꯣꯏꯁꯤꯗꯤ ꯑꯩ ꯏꯇꯣꯝꯗ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯍꯣꯏ ꯍꯥꯏꯌꯣꯕ, ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯂꯨꯒꯦꯕ꯫ ꯃꯄꯥ ꯅꯤꯡꯊꯧꯅ, ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ, ꯑꯗꯣ ꯉꯟꯅ ꯍꯜꯂꯛꯅꯕꯗꯤ ꯇꯧꯀꯣ ꯏꯃꯣꯝ꯫ ꯑꯁꯨꯝꯅ ꯃꯃꯣꯝ ꯇꯝꯐꯥꯒꯤ ꯑꯄꯥꯝꯕꯗꯣ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯝ ꯀꯣꯏꯕ ꯊꯣꯛꯂꯛꯈꯤ꯫ ꯃꯃꯣꯝ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯣ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ? ꯏꯅꯤꯡꯊꯧꯅ ꯈꯟꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯅꯆꯥꯒꯤ ꯑꯄꯥꯝꯕꯗ ꯑꯁꯨꯝ ꯌꯥꯗꯨꯅ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤꯀꯣ꯫
ꯍꯟꯗꯛꯁꯦ ꯍꯥꯟꯅꯒꯨꯝꯅ ꯂꯝ ꯀꯣꯏꯕ ꯆꯠꯈꯤꯗ꯭ꯔꯦ ꯈꯟꯕꯗ ꯑꯩꯗꯤ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯃꯥ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯣꯊꯥꯅ ꯂꯩꯕ ꯉꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯍꯣꯏ ꯂꯩꯃꯥ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯤꯉꯩ ꯆꯠꯇꯅ ꯍꯌꯦꯡ ꯃꯤꯒꯤꯗ ꯂꯩꯈ꯭ꯔꯒ ꯆꯠꯄꯗꯤ ꯌꯥꯔꯣꯏꯗꯣ꯫ ꯅꯨꯡꯁꯤꯗ꯭ꯔꯣꯁꯦ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯅꯗꯅꯒ ꯇꯧꯔꯤꯕꯁꯦ꯫ ꯑꯩꯅꯕꯨ ꯍꯥꯏꯔꯨꯔꯗꯤꯅꯦ ꯑꯩ ꯑꯁꯦ ꯏꯇꯣꯝꯇ ꯍꯦꯛꯇ ꯑꯔꯥꯟꯕ ꯇꯥꯍꯧꯏꯕ꯫ ꯍꯣ ꯍꯥꯏꯖꯔꯔꯣꯏ ꯋꯥꯒ ꯑꯃꯇ꯫ ꯅꯤꯡꯊꯧꯅ ꯌꯦꯡꯉꯨꯅꯦꯁꯦ ꯁꯥꯎꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯨꯟꯁꯤꯕꯗꯣ ꯑꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔ ꯄꯨꯗꯨꯅ ꯂꯩꯅꯨꯡꯒꯤ ꯂꯩꯕꯥꯛꯇꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯃꯄꯥꯟ ꯌꯧꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯂꯥꯛꯄ ꯎꯕꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯃꯌꯥꯝ, ꯅꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯉꯥꯏꯌꯦ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯗꯣ ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯑꯍꯥꯡꯕ ꯃꯐꯝ ꯀꯌꯥꯁꯦ ꯈꯣꯏꯗꯣꯛꯂꯒ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯑꯃꯗꯤ ꯂꯧ ꯎꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯧꯔꯁꯤꯗꯣ꯫ ꯑꯗꯨꯅ ꯅꯈꯣꯏ 3-4ꯅ ꯁꯟꯕꯤ 4 ꯂꯩꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯁꯟꯕꯤ 4 ꯂꯩꯔꯕ ꯃꯇꯨꯡ ꯑꯍꯥꯡꯕ ꯃꯐꯝꯁꯤꯡꯁꯦ ꯈꯣꯏꯗꯣꯛꯁꯤꯗꯣ꯫ ꯑꯗꯨꯒ ꯁꯦꯜ ꯑꯁꯦ ꯁꯟ ꯂꯩꯕꯗ ꯁꯤꯖꯤꯟꯅꯧ꯫ ꯂꯩꯅꯨꯡꯗ ꯂꯧ ꯎꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯁꯦ ꯌꯥꯝꯅ ꯋꯥꯏ, ꯑꯗꯨꯒ ꯄꯣꯠꯊꯣꯛꯁꯨ ꯅꯦꯝꯃꯤ꯫ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯧꯁꯤꯡ ꯎꯔꯁꯤ, ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯋꯥꯠꯇꯅꯕ꯫ ꯑꯁꯨꯝꯅ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ꯫ ꯃꯌꯥꯝꯅ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯌꯥꯊꯪ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯆꯒꯦꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯆꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯕ ꯍꯧꯔꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯤꯡ ꯂꯩꯕꯥꯛ ꯑꯗꯣ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯈꯟꯅꯕ ꯂꯥꯟꯃꯤꯁꯤꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯟꯃꯤꯁꯤꯡ, ꯆꯤꯡ ꯂꯩꯕꯥꯛ ꯑꯁꯤ ꯃꯆꯨ ꯍꯣꯡꯂꯝꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯑꯣꯟꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕꯒꯨꯝꯂꯕ ꯅꯤꯡꯊꯧ ꯈꯣꯝꯕꯒꯤꯗ ꯅꯈꯣꯏ ꯆꯠꯂꯨ꯫ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯈꯔꯒ ꯁꯒꯣꯜ ꯈꯔꯒ ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯅꯈꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯑꯈꯟꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨ ꯍꯦꯛ ꯐꯪꯕꯒ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯈꯣꯝꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥꯅ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯃꯌꯥꯝꯗ ꯍꯥꯏꯔꯛꯈꯤ, ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯦꯞꯈꯣ ꯑꯃꯨꯛꯇ꯫ ꯏꯄꯨ ꯐꯝꯅꯥꯏꯕ ꯌꯦꯡꯕꯤꯌꯨ, ꯌꯨꯝ ꯈꯔ ꯂꯩꯔꯤꯕꯁꯦ ꯅꯍꯥꯟꯃꯨꯛ ꯆꯠꯄꯗꯗꯤ ꯂꯩꯍꯧꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯂꯦ꯫ ꯐꯝꯅꯥꯏꯕꯅ ꯃꯆꯥꯏꯕꯦꯝꯃ, ꯃꯈꯣꯏꯒꯤꯁꯤ ꯃꯐꯝꯁꯤꯗ ꯅꯧꯅ ꯈꯨꯟꯗꯥꯔꯛꯄ ꯃꯥꯜꯂꯤꯗꯣ꯫ ꯑꯗꯣ ꯈꯨꯜ ꯑꯁꯤꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯂꯁꯤꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯈꯨꯜ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯑꯃꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯁꯒꯣꯜ ꯊꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯄꯤꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏꯔꯛꯈꯤ, ꯈꯨꯟꯖꯥ ꯃꯌꯥꯝ, ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ? ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯌꯨ꯫ ꯈꯨꯟꯖꯥ ꯑꯃꯅ, ꯑꯉꯝꯕ ꯅꯅꯥꯏ, ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯅ ꯑꯩꯈꯣই ꯃꯌꯥꯝꯁꯦ ꯍꯧꯅꯗꯨꯅ ꯂꯥꯛꯆꯕꯅꯤꯗꯣ꯫ ꯐꯝꯅꯥꯏꯕꯅ ꯑꯣ, ꯑꯗꯣ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯑꯣꯏꯒꯅꯤ? ꯑꯉꯝꯕ ꯅꯅꯥꯏ, ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯦ 100ꯃꯨꯛꯇꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥꯅ ꯐꯝꯅꯥꯏꯕ ꯑꯗꯨꯗ ꯏꯄꯨ, ꯆꯤꯡꯈꯣꯡꯂꯣꯝꯗ ꯆꯠꯂꯨꯈꯤꯁꯤ, ꯃꯇꯝ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯣ ꯇꯞꯅ ꯆꯠꯇꯨꯅ ꯆꯤꯡꯈꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯌꯧꯔꯕ ꯃꯇꯨꯡ ꯃꯆꯥꯏꯕꯦꯝꯃꯗꯣ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯐꯝꯗꯨꯒꯤ ꯐꯖꯕꯁꯤꯡꯗꯣ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯣ ꯀꯨꯝꯂꯛꯂꯒꯦ ꯍꯦꯛ ꯇꯧꯕꯒ ꯉꯁꯥꯏ ꯄꯥꯎ ꯇꯝꯕ ꯆꯠꯈꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯕꯤꯈꯣ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥꯏꯕꯦꯝꯃꯗꯣ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯍꯧꯔꯦ꯫ ꯄꯨꯟꯁꯤꯕꯅ, ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥꯏꯕꯦꯝꯃ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯃꯈꯣꯏ ꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯁꯨ ꯀꯨꯝꯂꯒꯨꯝꯁꯤ꯫ ꯑꯗꯣ ꯅꯈꯣꯏ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ, ꯑꯩ ꯃꯈꯣꯏꯁꯤꯡꯗꯨ ꯃꯐꯝꯁꯤꯗ ꯆꯪꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦ꯫ ꯅꯈꯣꯏ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯣ ꯈꯔ ꯀꯨꯝꯊꯔꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯎꯄꯥꯝꯕꯤ ꯑꯃꯗ ꯀꯥꯗꯨꯅ ꯀꯣꯌꯦꯡ ꯑꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯗꯨ ꯎꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯆꯥꯏꯕꯦꯝꯃꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯃꯊꯃꯣꯏ ꯑꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯖꯩ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯈꯟꯕꯅ ꯐꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥꯏꯕꯦꯝꯃ ꯍꯣꯏꯁꯨ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯆꯤꯡꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ, ꯍꯧꯖꯤꯛ ꯂꯥꯛꯂꯝꯕ ꯃꯆꯥꯏꯕꯦꯝꯃꯗꯨꯅ ꯀꯔꯤ ꯀꯔꯤꯗꯤ ꯍꯥꯏꯔꯝꯃꯤ? ꯂꯥꯟꯃꯤ ꯑꯃꯅ: ꯏꯅꯤꯡꯊꯧ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯝꯗꯦ꯫ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ, ꯃꯤꯑꯣꯏ ꯀꯌꯥꯝ ꯂꯩ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯍꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯗꯣ ꯋꯥꯈꯜ ꯈꯔ ꯌꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯈꯣꯝꯕꯒꯤꯗ ꯆꯠꯈꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯏꯁꯤꯡꯗꯣ ꯈꯣꯝꯕꯒꯤ ꯀꯣꯅꯨꯡꯗ ꯌꯧꯔꯛꯈꯤ꯫ ꯊꯣꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯣꯉꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯣꯝꯕꯗ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯅꯤꯡꯊꯧ ꯈꯣꯝꯕꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯤꯡꯊꯧ ꯈꯣꯝꯕꯅ: ꯅꯈꯣꯏ ꯂꯥꯛꯄꯗꯤ ꯏꯅꯥꯎ ꯄꯨꯟꯁꯤꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯇꯝꯃꯨ ꯇꯥꯁꯤ, ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯔꯕꯒꯦ? ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ: ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯁꯒꯣꯜ ꯈꯔꯒ ꯈꯨꯠꯂꯥꯏ ꯈꯔꯒ ꯄꯤꯕꯤꯔꯛꯅꯕ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯁꯦꯜ ꯁꯅꯥ ꯂꯨꯄꯥꯗꯤ ꯍꯥꯏꯔꯛꯇꯕ꯭ꯔꯥ? ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯇꯦ ꯍꯥꯏꯅ ꯈꯨꯝꯖꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯈꯣꯝꯕꯅ ꯃꯥꯒꯤ ꯃꯅꯥꯏ ꯈꯔ ꯇꯧꯔꯒ ꯈꯨꯠꯂꯥꯏ ꯊꯝꯐꯝꯗꯒꯤ ꯊꯥꯡ ꯇꯦꯟ ꯈꯔ ꯑꯃꯒ ꯁꯒꯣꯜ 100ꯃꯨꯛꯀ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯄꯟꯊꯕ ꯇꯧꯗ ꯈꯨꯗꯛꯇ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯦꯡ ꯍꯋꯥꯏ ꯀꯌꯥꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯄꯨꯔꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯂꯩꯕꯥꯛꯇ ꯍꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯟꯈꯤꯕ ꯎꯔꯒ ꯅꯤꯡꯊꯧ ꯈꯣꯝꯕꯗꯣ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯍꯥꯏꯖꯍꯧꯔꯤ: ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯅꯤꯡꯖꯕꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯥ ꯑꯩ ꯑꯃꯠꯇꯅꯤ꯫ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯦꯟꯅꯒꯅꯤ꯫ ꯑꯩꯕꯨ ꯂꯥꯏꯔꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯎꯠꯀꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯟ, ꯅꯍꯥꯛꯅꯤꯀꯣ꯫ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯆꯥꯎꯏ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯎꯕꯤꯕ ꯅꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯇꯝꯐꯥꯗꯣ ꯑꯩꯒꯤ ꯏꯅꯥꯎ ꯄꯨꯟꯁꯤꯕꯅ ꯂꯧꯍꯟꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯑꯩꯅ ꯁꯦꯝꯒꯠꯂꯤꯕ ꯑꯔꯣꯟꯕ ꯂꯩꯕꯥꯛ ꯑꯁꯦ ꯅꯉꯣꯟꯗ ꯂꯥꯟ ꯍꯧꯅꯕꯗꯤ ꯅꯠꯇꯦ, ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯩꯕꯨ ꯎꯕꯤꯈꯤꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯩꯅ ꯀꯔꯤ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯅꯤꯡꯕꯒꯤꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯁꯨ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯏꯅꯥꯎ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯀꯣꯏꯊꯣꯛꯂꯨꯒꯦ꯫ ꯑꯁꯤ ꯈꯟꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯈꯣꯝꯕꯅ ꯄꯤꯔꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯁꯒꯣꯜ 100 ꯑꯗꯨꯒ ꯆꯦꯡ ꯍꯋꯥꯏꯁꯤꯡ ꯑꯗꯨꯒ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯈꯟꯅꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯁꯤꯡ ꯁꯨꯅ ꯄꯨꯗꯨꯅ ꯅꯧꯅ ꯈꯨꯟꯗꯥꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯔꯤꯠ ꯁꯔꯥ ꯇꯝꯍꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥꯗꯣ ꯃꯄꯥ ꯅꯤꯡꯊꯧꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯉꯁꯤꯗꯤ ꯏꯄꯥ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯏ, ꯑꯗꯨꯒ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯍꯔꯥꯎꯕꯁꯨ ꯐꯥꯎꯕ ꯑꯗꯨꯒ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯕ? ꯑꯁ, ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯖꯗ꯭ꯔꯤ ꯄꯥꯕꯨꯡꯒꯤ ꯋꯥꯍꯩꯁꯦ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯐꯥꯒꯤ ꯅꯠꯇꯦ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯇꯝꯐꯥꯅ: ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤ ꯋꯥꯅꯣ? ꯅꯃꯣꯝꯗꯁꯨ ꯇꯥꯛꯄꯤꯌꯨꯗꯣ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯉꯁꯤꯁꯦ ꯏꯄꯥꯒꯤꯗ ꯆꯦꯕꯥꯎ ꯑꯃ ꯂꯥꯛꯏ꯫ ꯆꯦꯕꯥꯎ ꯑꯗꯣ ꯏꯄꯥꯅ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯨꯕꯗꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯄꯤꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯝꯐꯥꯅ: ꯏꯄꯥ ꯅꯤꯡꯊꯧ, ꯀꯗꯥꯏꯗꯒꯤ ꯃꯔꯨꯞꯅꯣ? ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯆꯦꯕꯥꯎꯗꯨꯗ? ꯏꯄꯥꯒꯤ ꯏꯃꯣꯝ, ꯏꯄꯥꯒꯤ ꯃꯔꯨꯞ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ꯫ ꯃꯥ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞꯅꯤꯗꯣ꯫ ꯏꯄꯥꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤ ꯑꯃꯠꯇ ꯄꯨꯅꯤꯡꯗꯦ, ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯈꯛꯇꯅꯤ ꯑꯩꯅ ꯁꯪꯒ ꯇꯧꯅꯤꯡꯕꯁꯨ꯫ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯁꯤꯗꯤ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯏꯄꯥꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦꯗꯣ꯫ ꯃꯔꯨꯞ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫
ꯅꯍꯥꯛꯅ ꯃꯔꯨꯞꯇꯨꯒꯤ ꯃꯆꯥꯅꯨꯄꯥꯗ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯀꯗꯧꯔꯤꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯣ ꯏꯄꯥꯒꯤ ꯇꯝꯐꯥ, ꯅꯍꯥꯛꯄꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯅꯤꯡꯕ ꯄꯣꯛꯇꯕ꯭ꯔꯥ? ꯏꯄꯥꯒꯤꯗꯤ ꯐꯩ ꯍꯥꯏꯅ ꯈꯜꯂꯤꯔꯣ? ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯕꯥꯎ ꯑꯁꯤꯗ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯧꯔꯤꯕꯅꯤ꯫ ꯇꯝꯐꯥꯅ: ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤꯗꯤ ꯌꯥꯅꯤꯡꯗꯕ ꯑꯃ ꯑꯃꯨꯛ ꯂꯩꯖꯗꯦꯗꯣ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯃꯣꯝꯒꯤ ꯑꯄꯥꯝꯕꯗ ꯊꯨꯡꯍꯟꯕꯤꯔꯛꯄ ꯄꯥꯕꯨꯡꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯈꯨꯍꯟꯖꯅꯤꯡꯗꯦ꯫ ꯑꯗꯨꯅꯤꯗꯅ ꯏꯄꯥ ꯄꯦꯜꯂꯤ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯄꯥ ꯄꯦꯜꯂꯤ꯫ ꯑꯗꯣ ꯏꯃꯣꯝꯅ ꯋꯥꯐꯝ ꯑꯁꯦ ꯌꯥꯔꯛꯄꯒꯤ ꯏꯄꯥꯅ ꯏꯃꯣꯝꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯄꯤꯒꯅꯤ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯝꯃꯤ? ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝꯗꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯅꯃꯣꯝꯅ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯕ ꯆꯠꯆꯈꯤꯒꯦ꯫ ꯃꯁꯤꯃꯗꯤ ꯌꯥꯕꯤꯌꯨꯀꯣ? ꯃꯃꯣꯝ ꯇꯝꯐꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯇ ꯃꯃꯣꯝ ꯇꯝꯐꯥ ꯂꯩꯔꯨꯔꯅꯤ ꯈꯟꯕꯗ꯫ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯗꯤ ꯂꯥꯏꯔꯕ ꯂꯩꯕꯥꯛꯀ ꯁꯪꯒꯒ ꯇꯧꯗꯕ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯈꯣꯝꯕꯗꯣ ꯃꯅꯥꯎ ꯄꯨꯟꯁꯤꯕꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯝꯕꯅ ꯄꯨꯟꯁꯤꯕꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯁꯤꯗ ꯄꯨꯟꯁꯤꯕꯅ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯈꯣꯝꯕꯅ: ꯏꯅꯥꯎ ꯄꯨꯟꯁꯤꯕ, ꯅꯍꯥꯛꯀꯤ ꯂꯩꯅꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯁꯨꯔꯨꯡ ꯑꯣꯏꯅ ꯄꯤꯛꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅ ꯁꯦꯝꯈ꯭ꯔꯦ꯫ ꯆꯪꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯄꯨꯟꯁꯤꯕꯅ: ꯌꯥꯝꯕꯨꯡ, ꯃꯐꯝ ꯑꯁꯤ ꯁꯦꯝꯕꯗ ꯂꯥꯟꯃꯤ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯑꯗꯣ ꯊꯥꯖꯗꯅ ꯌꯥꯝꯕꯨꯡꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ ꯅꯅꯥꯎꯗ ꯇꯥꯛꯄꯤꯌꯨ꯫ ꯏꯅꯥꯎ ꯅꯨꯡꯁꯤꯕ, ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯇꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯉꯁꯤ ꯍꯌꯦꯡꯗꯤ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯆꯪꯍꯜꯂꯒꯨꯝꯁꯤ, ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯔꯣꯟꯕ ꯂꯩꯕꯥꯛ ꯑꯣꯏꯔꯕꯁꯨ ꯈꯔ ꯈꯔ ꯈꯪꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯑꯁꯦ ꯑꯩꯉꯣꯟꯗꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃꯒ ꯄꯤꯔꯛꯂꯒꯅꯤ, ꯑꯗꯨꯒ ꯑꯃꯅ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯦꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯊꯝꯂꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯥꯔꯛꯄ ꯊꯣꯛꯂꯕꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯁꯣꯛꯇꯅꯕ ꯍꯣꯠꯅꯁꯤ꯫ ꯄꯨꯟꯁꯤꯕꯅ: ꯑꯆꯨꯝꯕꯅꯤ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄ ꯄꯥꯝꯖꯩ꯫ ꯑꯩꯒꯤ ꯂꯩꯅꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯐꯪꯕꯗ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯉꯛꯅꯕꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯖꯒꯦ꯫ ꯑꯗꯨ ꯌꯥꯝꯕꯨꯡ, ꯅꯅꯥꯎꯅ ꯑꯁꯨꯝ ꯈꯟꯖꯕꯗ ꯂꯥꯟꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯀꯗꯧꯕ ꯃꯥꯜꯂꯤꯗꯣ꯫ ꯈꯣꯝꯕꯅ: ꯑꯃꯗꯤ ꯊꯣꯛꯄ ꯌꯥꯅ ꯂꯩꯔꯤ, ꯃꯔꯝꯗꯤ ꯃꯤꯒꯤ ꯂꯩꯕꯥꯛ ꯃꯨꯜꯂꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯦ ꯄꯥꯝꯕꯒꯤꯗꯤ ꯅꯠꯇꯦ, ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯅꯥꯄꯜ ꯑꯗꯣ ꯊꯨꯗꯦꯛꯅꯤꯡꯕꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯍꯩ ꯁꯤꯡꯂꯕ ꯃꯁꯥ ꯃꯎ ꯐꯕ ꯂꯥꯟꯃꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤ꯫ ꯍꯌꯦꯡꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯊꯥꯔꯛꯂꯒꯦ꯫ ꯑꯗꯣ ꯄꯨꯟꯁꯤꯕ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯏ パꯛꯇ꯭ꯔꯕ ꯅꯌꯥꯝꯕꯒꯤ ꯃꯥꯏ ꯑꯁꯦ ꯊꯝꯐꯝ ꯂꯩꯔꯣꯏ, ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯁꯤꯀꯣ꯫ ꯑꯗꯣ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ, ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯃꯃꯣꯝ ꯑꯗꯣ ꯅꯍꯥꯛꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯧ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀ ꯅꯛꯅꯔꯕꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕ꯫ ꯄꯨꯟꯁꯤꯕꯅ: ꯌꯥꯝꯕꯨꯡꯅ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯕ ꯅꯤꯡꯕ ꯊꯨꯡꯍꯟꯖꯒꯦ꯫ ꯅꯅꯥꯎꯅ ꯌꯥꯝꯕꯨꯡꯒꯤ ꯃꯥꯏ ꯈꯨꯅꯅꯕ ꯊꯕꯛ ꯇꯧꯖꯔꯣꯏ꯫ ꯅꯅꯥꯎꯒꯤꯁꯨ ꯑꯈꯟꯅꯕ ꯂꯥꯟꯃꯤ ꯂꯩꯔꯤ, ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏꯗꯕ ꯉꯥꯛꯇꯅꯤꯗꯣ꯫ ꯈꯣꯝꯕꯅ: ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯂꯥꯟꯃꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯅꯍꯥꯛꯀꯤꯗ ꯊꯥꯔꯛꯂꯒꯦ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯁꯦ ꯑꯩꯅ ꯍꯟꯕꯗ ꯃꯈꯣꯏꯁꯨ ꯄꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯕ ꯈꯣꯝꯕꯒꯤ ꯂꯩꯕꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯅꯕ ꯌꯥꯊꯪ ꯇꯧꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯈꯣꯝꯕ ꯑꯍꯤꯡ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯈꯣꯝꯕꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ, ꯑꯗꯨꯒ ꯂꯥꯟꯐꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯒꯤ ꯂꯩꯅꯨꯡꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯐꯖꯅꯕ ꯁꯦꯝ ꯁꯥꯒꯠꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯟꯃꯤ ꯃꯌꯥꯝ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯣꯏꯔꯦ ꯈꯪꯅꯅꯕ ꯁꯝꯕꯜ ꯈꯥꯕꯁꯨ ꯍꯧꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥꯗꯣ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯈꯤ꯫
ꯑꯗꯨꯒ ꯄꯨꯟꯁꯤꯕꯁꯨ ꯑꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯁꯥꯗꯥꯟꯕ ꯁꯥꯗꯨꯅ ꯁꯝꯕꯟ ꯈꯥꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯆꯥꯏꯕꯦꯝꯃꯁꯨ ꯃꯍꯥꯛꯅ ꯂꯥꯛꯅꯤꯡꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯇꯩ ꯃꯐꯝ ꯑꯃꯠꯇ ꯅꯠꯇꯦ, ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯏꯕꯦꯝꯃꯗꯣ ꯂꯦꯞꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤꯉꯩ ꯄꯨꯟꯁꯤꯕꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯇꯨꯅ ꯂꯩꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥ ꯄꯨꯟꯁꯤꯕꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯇꯝꯐꯥꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯉꯤ꯫ ꯄꯨꯟꯁꯤꯕꯅꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯅ ꯃꯆꯥꯏꯕꯦꯝꯃ ꯑꯗꯣ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯈꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯊꯦꯡꯅꯗꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯃꯆꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯁꯥꯗꯥꯟꯕꯅꯤ, ꯐꯖꯕ ꯃꯐꯝ ꯂꯩꯕ ꯂꯣꯏꯅ ꯈꯪꯖꯩꯗꯣ꯫ ꯁꯣꯝꯗ ꯆꯠꯄꯒꯤ ꯃꯍꯨꯠ ꯑꯩ ꯃꯐꯝ ꯑꯃ ꯄꯨꯖꯒꯦ, ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯐꯖꯕ ꯌꯦꯡꯕꯤꯌꯨꯗꯣ"꯫ ꯇꯝꯐꯥꯅ: "ꯁꯥꯗꯥꯟꯕ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯌꯦꯡꯂꯨꯔꯁꯤ꯫ ꯉꯁꯤꯗꯤ ꯅꯍꯥꯛꯅ ꯄꯨꯕ ꯃꯐꯝꯗꯣ ꯌꯦꯡꯂꯒꯦ"꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯃꯒꯤ ꯁꯒꯣꯜꯗ ꯄꯨꯟꯁꯤꯕꯁꯨ ꯇꯣꯡꯂꯝꯃꯤ ꯑꯗꯨꯒ ꯂꯝꯖꯤꯡꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯂꯝꯕꯤ ꯇꯥꯛꯇꯨꯅ ꯑꯁꯨꯝ ꯄꯨꯔꯛꯄꯅ ꯋꯥꯡꯂꯕ ꯆꯤꯡ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯅꯨꯡꯖꯥꯎ ꯃꯌꯥꯝ ꯑꯗꯣ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯔꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯇꯨꯔꯦꯜꯗꯒꯤ ꯅꯨꯡ ꯃꯆꯥ ꯑꯃ ꯈꯨꯟꯗꯨꯅ ꯅꯨꯡꯖꯥꯎ ꯑꯃꯗ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯁꯛ ꯑꯗꯣ ꯌꯦꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥꯏꯕꯦꯝꯃꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯄꯨꯟꯁꯤꯕꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯌꯦꯛꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯏꯕꯦꯝꯃꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯗ ꯍꯥꯏꯔꯛꯈꯤ: "ꯏꯕꯨꯡ ꯁꯥꯗꯥꯟꯕ, ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯃꯤꯡꯁꯨ ꯈꯪꯗꯦ, ꯅꯍꯥꯛꯁꯦ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯌꯦ"꯫ ꯄꯨꯟꯁꯤꯕꯅ: "ꯃꯆꯥꯏꯕꯦꯝꯃ, ꯑꯩꯒꯤ ꯃꯤꯡ ꯄꯨꯟꯁꯤꯕ ꯀꯧꯖꯩ꯫ ꯑꯩ ꯑꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯁꯨ ꯂꯥꯏ ꯌꯦꯛꯄꯒꯤ ꯑꯣꯖꯥꯅꯤ꯫ ꯑꯩꯒꯤ ꯄꯥꯝꯖꯕꯗꯤ ꯂꯥꯏ ꯌꯦꯛꯄ ꯑꯁꯤꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯆꯈꯥꯎ ꯍꯥꯡꯗꯅꯕ ꯁꯥꯗꯥꯟꯕ ꯆꯠꯆꯔꯤꯕꯅꯤ"꯫ ꯇꯝꯐꯥꯅ: "ꯏꯕꯨꯡ, ꯑꯗꯣ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯁꯤꯔꯥ? ꯀꯣꯅꯨꯡꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯏꯕꯨꯡ, ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ"꯫ "ꯃꯆꯥꯏꯕꯦꯝꯃ, ꯑꯩ ꯑꯗꯨꯃꯗꯤ ꯌꯥꯕ ꯉꯝꯖꯔꯣꯏꯗꯣ꯫ ꯅꯅꯥꯏꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯗꯣ ꯃꯈꯣꯏ ꯑꯅꯤꯈꯛ ꯌꯨꯝꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯣ꯫ ꯅꯅꯥꯏꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯅꯤ"꯫ ꯇꯝꯐꯥꯅ: "ꯑꯣ, ꯑꯗꯨꯗꯤ ꯐꯔꯦ, ꯏꯕꯨꯡꯅ ꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒ ꯂꯝ ꯀꯣꯏꯕ ꯆꯠꯁꯤ꯫ ꯏꯕꯨꯡꯅ ꯐꯖ ꯐꯖꯕ ꯃꯐꯝ ꯈꯟ ꯈꯟꯗꯨꯅ ꯄꯨꯕꯤꯌꯨ꯫ ꯍꯌꯦꯡꯁꯨ ꯉꯁꯤ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯏꯕꯨꯡ"꯫ ꯄꯨꯟꯁꯤꯕꯅꯁꯨ ꯍꯣꯏ ꯍꯥꯏꯖꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯆꯥꯏꯕꯦꯝꯃ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯇꯨꯝꯂꯝꯗꯥꯏ ꯃꯇꯝꯅꯤ꯫ ꯃꯆꯥꯏꯕꯦꯝꯃꯗꯣ ꯄꯨꯟꯁꯤꯕꯅ ꯅꯨꯡꯗ ꯌꯦꯛꯈꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯣꯜꯂꯨꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯏꯕꯦꯝꯃꯗꯣ ꯄꯨꯟꯁꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯍꯣꯡꯂꯛꯀꯦ ꯇꯧꯖꯩ, ꯑꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯝꯐꯥ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯄꯒ ꯃꯄꯥꯕꯨꯡꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯂꯝ ꯀꯣꯏꯕ ꯊꯣꯛꯂꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯨꯟꯁꯤꯕ ꯁꯖꯤ ꯈꯔ ꯊꯣꯡꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯤ꯫ ꯄꯨꯡꯖꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯆꯥꯏꯕꯦꯝꯃꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯥꯏꯕꯦꯝꯃꯗꯣ ꯁꯒꯣꯜꯗꯒꯤ ꯀꯨꯝꯗꯨꯅ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯕꯨꯡ ꯄꯨꯟꯁꯤꯕ, ꯀꯔꯤ ꯃꯊꯦꯜꯅꯣ ꯊꯣꯡꯂꯤꯕꯗꯨꯕꯣ? ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯍꯥꯎꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ"꯫ ꯄꯨꯟꯁꯤꯕꯅ: "ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯆꯥꯖꯗ꯭ꯔꯤ꯫ ꯁꯖꯤ ꯑꯃ ꯉꯔꯥꯡ ꯑꯍꯤꯡ ꯐꯥꯖꯕꯅꯤ꯫ ꯈꯔ ꯑꯃꯗꯤ ꯌꯥꯏꯊꯣꯛꯈ꯭ರೆ, ꯑꯗꯨꯒ ꯈꯔ ꯑꯁꯤꯅ ꯊꯣꯡꯂꯕꯅꯤ꯫ ꯑꯗꯣ ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏꯅ ꯁꯖꯤ ꯊꯣꯡꯕꯁꯤ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯃꯆꯥꯏꯕꯦꯝꯃꯁꯨ ꯃꯍꯥꯎ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯁꯖꯤ ꯈꯨꯊꯣꯡꯁꯤ ꯃꯆꯥꯏꯕꯦꯝꯃꯗꯤ ꯄꯥꯝꯅ ꯆꯥꯔꯤ꯫ ꯆꯥꯅ ꯆꯥꯅ ꯃꯆꯥꯏꯕꯦꯝꯃꯅ ꯋꯥꯔꯤ ꯍꯧꯖꯤꯜꯂꯛꯏ: "ꯑꯗꯣ ꯏꯕꯨꯡ ꯄꯨꯟꯁꯤꯕ, ꯅꯍꯥꯛꯁꯦ ꯄꯥꯈꯪꯂꯣ, ꯌꯨꯝ ꯄꯥꯜꯂꯕꯣ"꯫ "ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏꯗꯤ ꯌꯨꯝ ꯄꯥꯟꯖꯗ꯭ꯔꯤ, ꯄꯥꯈꯪ ꯑꯣꯏꯔꯤ꯫ ꯅꯅꯥꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤ"꯫ "ꯂꯣꯏꯔꯦꯍꯦ ꯏꯕꯨꯡꯒꯤ ꯋꯥꯇꯥꯁꯤꯗꯤ! ꯑꯗꯣ ꯏꯕꯨꯡ, ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯄꯨꯕꯤꯗꯣꯏꯅꯣ? ꯐꯖꯕ ꯃꯐꯝꯗ ꯄꯨꯕꯤꯌꯨꯀꯣ ꯏꯕꯨꯡ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯏꯕꯨꯡꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯤꯁꯦ"꯫ ꯄꯨꯟꯁꯤꯕꯅ: "ꯃꯆꯥꯏꯕꯦꯝꯃ, ꯆꯠꯅꯅꯕ ꯇꯧꯔꯁꯤ, ꯃꯇꯝ ꯊꯦꯡꯈ꯭ꯔꯅꯤꯌꯦ"꯫ ꯇꯝꯐꯥꯅ: "ꯍꯣꯏ, ꯆꯠꯂꯁꯤ ꯏꯕꯨꯡ"꯫
ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯇꯝꯐꯥꯕꯨ ꯋꯥꯈꯜ ꯍꯣꯡꯍꯜꯂꯒꯦ ꯈꯟꯅ ꯐꯖ-ꯐꯖꯕ ꯃꯐꯝ ꯑꯆꯤꯛꯄ ꯃꯐꯝ ꯀꯌꯥꯗ ꯄꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯇꯝꯐꯥ ꯑꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯝꯐꯥꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯊꯥ 2ꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯇꯝꯐꯥ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥꯗꯣ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯣ ꯍꯧꯖꯤꯛꯇꯗ ꯄꯥꯝꯂꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯦ ꯍꯥꯏꯗꯣꯛꯄ ꯀꯤꯕꯅ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯥꯡꯁꯤꯗ ꯃꯆꯥꯏꯕꯦꯝꯃꯗꯣ ꯃꯅꯥꯏ ꯈꯔꯒ ꯄꯨꯟꯁꯤꯕꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕꯁꯨ ꯃꯆꯥꯏꯕꯦꯝꯃꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤꯕ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯟꯁꯤꯕꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯄꯥꯎ ꯇꯝꯖꯩ꯫ ꯃꯆꯥꯏꯕꯦꯝꯃꯅꯁꯨ ꯄꯨꯟꯁꯤꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯇꯝꯐꯥ ꯀꯣꯅꯨꯡꯗ ꯍꯟꯈꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯝꯐꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯝꯃꯤ꯫ ꯂꯨꯍꯣꯡꯒꯗꯧꯕ ꯅꯨꯃꯤꯠ ꯌꯥꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯊꯦꯡꯅ ꯍꯟꯖꯜꯂꯛꯏ ꯍꯥꯏꯅ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯌꯦꯡꯗꯒꯤ ꯀꯣꯏꯕ ꯆꯠꯄ ꯌꯥꯔꯔꯣꯏ, ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯌꯥꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕꯗ ꯃꯆꯥꯏꯕꯦꯝꯃ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯃꯆꯥꯏꯕꯦꯝꯃꯕꯨ ꯎꯅꯤꯡꯕꯅ ꯍꯦꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯀꯣꯅꯨꯡ ꯃꯌꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃꯗꯤ ꯊꯣꯛꯂꯛꯄ ꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6-7 ꯂꯦꯞꯇꯅ ꯂꯥꯛꯄ ꯑꯁꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯄꯥꯎ ꯈꯪꯂꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯈꯪꯕꯗ ꯃꯆꯥꯏꯕꯦꯝꯃꯗ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯪꯅꯕ ꯅꯨꯃꯤꯠꯇꯒꯤ ꯄꯨꯟꯁꯤꯕꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯉꯩ ꯄꯨꯟꯁꯤꯕ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯅꯥꯏ ꯅꯨꯄꯤꯗꯨꯅ ꯇꯝꯂꯛꯈꯤ꯫ ꯃꯆꯥꯏꯕꯦꯝꯃꯗꯣ ꯃꯅꯥꯏ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯕꯨ ꯀꯧꯖꯔꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯈ꯭ꯋꯥꯡꯗ ꯄꯥꯏꯗꯨꯅ ꯁꯒꯣꯜꯊꯛꯇ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯝꯗꯥꯏ ꯃꯇꯝꯗ ꯄꯨꯟꯁꯤꯕ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯆꯥꯏꯕꯦꯝꯃꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯟꯁꯤꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯆꯥꯏꯕꯦꯝꯃ, ꯑꯩꯉꯣꯟꯗ ꯀꯟꯅ ꯀꯣꯜꯂꯨꯀꯣ, ꯇꯥꯍꯧꯅꯤ꯫ ꯁꯒꯣꯜ ꯀꯟꯅ ꯊꯧꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯁꯤ꯫" ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕ ꯁꯒꯣꯜ ꯑꯗꯣ ꯀꯟꯅ ꯊꯧꯒꯠꯂꯤ꯫ ꯃꯆꯥꯏꯕꯦꯝꯃꯁꯨ ꯇꯥꯍꯧꯒꯗ꯭ꯔꯥ ꯈꯟꯕꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯟꯅ ꯀꯣꯟꯖꯩ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯒꯤ ꯂꯩꯅꯨꯡꯗ ꯂꯩꯕ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯁꯒꯣꯜ ꯑꯗꯣ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯅ "ꯃꯤꯠ ꯄꯥꯡꯉꯨ, ꯌꯧꯔꯦ" ꯍꯥꯏꯔꯒ ꯁꯒꯣꯜꯗꯒꯤ ꯊꯥꯡꯊꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯇꯝꯐꯥ ꯃꯃꯥꯏ ꯑꯗꯣ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯎꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃꯅ ꯄꯨꯟꯁꯤꯕꯗ ꯋꯥ ꯍꯪꯒꯦ ꯈꯟꯅ ꯃꯆꯤꯟ ꯀꯥꯊꯣꯔꯛꯄꯗ ꯄꯨꯟꯁꯤꯕꯅ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯆꯥꯏꯕꯦꯝꯃ, ꯑꯩꯕꯨ ꯑꯣꯏꯗꯕ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯀꯣꯅꯨꯡꯅꯤ, ꯑꯩꯒꯤ ꯂꯩꯕꯥꯛꯅꯤ꯫ ꯑꯩꯅ ꯃꯆꯥꯏꯕꯦꯝꯃꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯑꯁꯦꯡꯕ ꯄꯨꯡꯕ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯩ ꯅꯍꯥꯛꯄꯨ ꯑꯋꯥꯕ ꯇꯥꯅꯕ ꯍꯣꯠꯅꯖꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯒꯤ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯂꯩꯃꯐꯝꯗꯣꯟ ꯍꯥꯞꯂꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯏꯅꯥꯏ ꯏꯁꯦꯟ ꯀꯌꯥꯒ ꯄꯨꯟꯅ ꯂꯩꯔꯁꯤ꯫ ꯏꯕꯨꯡ, ꯑꯩ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯉꯛꯆꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯀꯔꯝꯕ ꯂꯩꯕꯥꯛꯅꯣ?" ꯄꯨꯟꯁꯤꯕꯅ, "ꯑꯩꯒꯤ ꯂꯩꯕꯥꯛꯅꯤ꯫ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯑꯗꯣ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯨꯀꯣ꯫ ꯑꯩ ꯅꯪ ꯅꯠꯇꯕ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯇ꯭ꯔꯤ." "ꯑꯁ ꯏꯕꯨꯡꯁꯤꯗꯤꯕ, ꯑꯩ ꯏꯕꯨꯡ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏꯀꯣ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕꯗ ꯑꯩ ꯍꯤꯡꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒ ꯂꯨꯍꯣꯡꯒꯗꯧꯒꯤ ꯉꯥꯏꯔꯕꯤꯅꯤ꯫ ꯏꯕꯨꯡꯅ ꯍꯦꯟꯕꯗꯒꯤ ꯏꯕꯨꯡꯒꯤ ꯇꯨꯡ ꯏꯟꯖꯔꯛꯄꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡ ꯄꯣꯊꯥꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯇꯝꯐꯥ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯝꯐꯥꯒꯤ ꯃꯄꯥꯕꯨꯡꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯂꯥꯟꯃꯤ ꯀꯌా ꯊꯥꯗꯣꯛꯇꯨꯅ ꯃꯥꯕꯨ ꯊꯤꯅꯕ ꯌꯥꯊꯪ ꯇꯧꯊꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯇꯝꯐꯥ ꯂꯨꯍꯣꯡꯕ ꯂꯣꯏꯔꯦꯗꯣ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯅ ꯇꯝꯐꯥꯗ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯇꯥꯛꯊꯣꯛꯂꯝꯃꯤ꯫ ꯇꯝꯐꯥꯗꯣ ꯍꯦꯟꯅ ꯑꯉꯛꯄ ꯄꯣꯛꯆꯩ꯫ ꯃꯇꯧ ꯀꯔꯝꯅ ꯂꯩꯅꯨꯡꯗ ꯀꯣꯅꯨꯡ ꯂꯩꯔꯝꯂꯤꯕ ꯍꯥꯏꯕ ꯑꯁꯤꯗ ꯇꯝꯐꯥꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕꯒꯤꯗꯃꯛꯇ ꯂꯦꯞꯂꯒꯦ ꯈꯟꯖꯩ꯫ ꯄꯨꯟꯁꯤꯕꯅꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯏꯕꯦꯝꯃ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫
ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯤ ꯍꯌꯦꯡꯇꯃꯛ ꯉꯥꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯀꯧꯗꯨꯅ ꯃꯐꯝꯗꯁꯨ ꯇꯝꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯔꯨꯞ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯃꯣꯝꯗꯨꯅ ꯁꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯣꯝꯕꯨ ꯂꯧꯔꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯑꯁꯤꯅꯤ꯫ ꯀꯥꯟꯅꯗꯦ ꯃꯔꯨꯞ, ꯏꯃꯣꯝꯕꯨ ꯐꯪꯅꯅꯕ ꯊꯤꯈꯤꯁꯤ, ꯑꯗꯨꯒ ꯏꯃꯣꯝꯕꯨ ꯂꯧꯔꯤꯕ ꯃꯤꯁꯛꯇꯣ ꯃꯊ꯭ꯋꯥꯏ ꯂꯧꯁꯤ"꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯂꯨꯍꯣꯡꯂꯝꯗꯥꯏ ꯑꯣꯏꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯒ ꯆꯥꯎꯔꯦꯜꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯊꯤꯕ ꯍꯧꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌా ꯂꯥꯛꯄꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯂꯩꯅꯨꯡꯗ ꯂꯣꯏꯅ ꯆꯪꯂꯛꯇꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯎꯔꯦꯜꯒꯤ ꯀꯣꯅꯨꯡꯗ ꯍꯟꯈꯤꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯆꯥꯎꯔꯦꯜꯒꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯗ ꯄꯨꯟꯁꯤꯕ ꯍꯣꯏꯅ ꯈꯥꯗꯨꯅ ꯊꯝꯂꯤꯕ ꯁꯝꯕꯜ ꯑꯗꯣ ꯊꯦꯡꯅꯔꯛꯄꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅꯁꯨ ꯄꯥꯎ ꯇꯝꯖꯩ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯦꯜꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯃꯐꯝꯗꯨꯗ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯟꯁꯤꯕꯒꯤ ꯑꯈꯟꯅꯕ ꯍꯩꯁꯤꯡꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯎꯊꯛ ꯋꯥꯊꯛ ꯑꯃꯗꯤ ꯆꯤꯡ ꯑꯗꯨꯗ ꯀꯥꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯛꯈꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯤꯡ ꯑꯗꯨꯗ ꯂꯩꯈꯤꯕ ꯑꯃꯗꯤ ꯎꯊꯛ ꯋꯥꯊꯛꯇ ꯂꯩꯈꯤꯕꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯀꯌా ꯌꯥꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯐꯝꯗꯨꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯦꯜꯒꯤ ꯂꯥꯟꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯆꯥꯗ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯧꯅꯥ ꯄꯨꯝꯕ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯐꯥꯗꯨꯅ ꯂꯩꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯄꯨꯟꯁꯤꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯂꯥꯜ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ? ꯂꯥꯟ ꯑꯃ ꯇꯧꯕꯗ ꯃꯤ ꯀꯌꯥꯝ ꯁꯤ, ꯂꯟ ꯊꯨꯝ ꯀꯌా ꯃꯥꯡꯉꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯕꯔꯥ ꯃꯔꯨꯞ? ꯑꯩꯗꯤ ꯂꯥꯟ ꯄꯥꯝꯗꯦ, ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯈꯨꯠ ꯊꯥꯅꯤꯡꯗꯦ꯫ ꯉꯁꯤ ꯑꯩꯅ ꯈꯨꯠ ꯊꯥꯔꯤꯕꯁꯦ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕ ꯏꯔꯟ ꯑꯃꯕꯨ ꯅꯈꯣꯏꯅ ꯃꯨꯟꯕ ꯂꯥꯛꯄꯒꯤꯅꯤ"꯫ ꯃꯆꯥ ꯏꯕꯨꯡꯉꯣꯅ, "ꯃꯔꯨꯞ, ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯅꯔꯟ ꯑꯃꯠꯇ ꯃꯨꯟꯕ ꯂꯥꯛꯈꯤꯗꯦ꯫ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ ꯃꯔꯨꯞ"꯫ ꯄꯨꯟꯁꯤꯕꯅ, "ꯃꯔꯨꯞ, ꯅꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯃꯔꯨꯞꯀ ꯍꯥꯟꯅ ꯎꯅꯈ꯭ꯔꯕ꯭ꯔꯥ"꯫ ꯃꯆꯥ ꯏꯕꯨꯡꯉꯣꯅ, "ꯎꯅꯈꯤꯗ꯭ꯔꯤ ꯃꯔꯨꯞ"꯫ ꯃꯔꯨꯞꯀꯤ ꯋꯥꯍꯩꯁꯤꯗꯤ ꯅꯣꯛꯅꯤꯡꯉꯤ꯫ ꯏꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯑꯩꯒ ꯈꯪꯖꯔꯛꯄ ꯀꯨꯏꯔꯦ, ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯅꯍꯥꯛ ꯅꯃꯤꯠ ꯇꯥꯡꯗꯦ, ꯅꯈꯣꯡ ꯇꯦꯛꯇꯦ, ꯅꯁꯥꯒ ꯂꯩꯃꯤꯟꯅꯒꯗꯧꯕ ꯅꯨꯄꯤꯗꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯊꯤꯕꯅ ꯐꯠꯇꯕ꯭ꯔꯥ? ꯅꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯕ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥꯒꯤ ꯃꯁꯛ ꯎꯅꯤꯡꯕ꯭ꯔꯥ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯕꯨ ꯃꯃꯥꯏꯗ ꯍꯥꯃꯨꯛ ꯑꯃꯗꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯀꯌꯥ ꯌꯦꯛꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥ ꯑꯃꯗꯤ ꯃꯅꯥꯇꯣꯟ ꯑꯁꯨ ꯄꯩꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯎꯊꯣꯛꯇꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯗꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯔꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯇꯝꯐꯥꯒꯤ ꯁꯛꯇꯝ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ, ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯅ, "ꯃꯔꯨꯞ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥ ꯄꯥꯝꯖꯔꯔꯣꯏ꯫ ꯑꯗꯣ ꯃꯔꯨꯞꯄꯨ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯅꯠꯇꯕ꯭ꯔꯥ"꯫ ꯄꯨꯟꯁꯤꯕꯅ, "ꯃꯔꯨꯞ, ꯑꯩ ꯑꯁꯦ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯂꯩꯅꯨꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯊꯥ ꯑꯃ ꯆꯠꯂꯕꯁꯨ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯂꯣꯏꯔꯣꯏ꯫ ꯑꯩ ꯑꯁꯦ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯗꯁꯨ ꯁꯛ ꯇꯥꯛꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯅꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯔꯣꯟꯕ ꯂꯩꯕꯥꯛ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯈꯤꯕꯅꯤ"꯫ ꯃꯆꯥ ꯏꯕꯨꯡꯉꯣꯅ, "ꯃꯔꯨꯞ, ꯀꯔꯤꯒꯤ ꯑꯔꯣꯟꯕ ꯂꯩꯕꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯃꯥꯏꯊꯤꯔꯕ ꯑꯩ ꯑꯃꯗꯤ ꯏꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯑꯗꯨꯒ ꯂꯥꯟꯃꯤ ꯀꯌꯥꯅ ꯀꯤꯅꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯑꯔꯣꯟꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯒꯅꯤ? ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯍꯦꯛ ꯌꯧꯕꯒ ꯏꯄꯥꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯅꯤ꯫ ꯑꯗꯨꯒ ꯊꯧꯅꯥ ꯐꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯔꯨꯞꯀꯤꯗꯃꯛ ꯑꯩꯅ ꯂꯦꯞꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯁꯤꯗꯣ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯍꯦꯛ ꯍꯟꯈꯤꯕꯒ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯃꯣꯝ ꯇꯝꯐꯥ ꯃꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ, ꯃꯆꯥꯅꯨꯄꯤꯗ ꯅꯠꯇꯅ ꯂꯝꯁꯨ ꯂꯧꯕꯤꯕ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯂꯔꯣꯏ ꯈꯟꯖꯩ꯫ ꯃꯃꯣꯝ ꯇꯝꯐꯥꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯈꯣꯡꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯄꯨꯟꯁꯤꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯅꯤꯡꯊꯧ ꯈꯣꯝꯕꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯃꯅꯥꯎ ꯄꯨꯟꯁꯤꯕꯒꯤ ꯀꯣꯅꯨꯡꯗ ꯂꯩꯊꯒꯦ ꯈꯟꯖꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯆꯥꯎꯔꯦꯟꯗꯣ ꯃꯥꯒꯤ ꯇꯥꯂꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯤ, ꯃꯃꯥ, ꯑꯩ ꯑꯁꯦ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯌꯥꯗ ꯏꯀꯥꯏꯔꯕꯅꯣ꯫ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛꯅꯤ, ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛꯅꯤ ꯈꯜꯂꯨꯕꯁꯦ ꯉꯁꯤꯗꯤ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯤ꯫ ꯑꯩꯅ ꯑꯩꯒꯤ ꯃꯤꯆꯪ ꯄꯥꯝꯂꯨꯏ, ꯑꯩ ꯁꯣꯟꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯂꯥꯏꯅ ꯄꯤꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯌꯥꯔꯦꯁꯦ, ꯁꯤꯗꯒꯤ ꯏꯃꯣꯝꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯁꯅꯨ꯫ ꯑꯩꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯒꯗꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯥꯟꯗꯨꯅ ꯆꯠꯂꯒꯨꯝꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯔꯤꯁꯤꯗꯤ ꯃꯆꯦꯠ ꯑꯃꯈꯛ ꯅꯌꯥ ꯅꯨꯄꯥꯅ ꯂꯧꯖꯕꯁꯤꯕꯨ ꯌꯥꯔꯦꯗ꯫ ꯃꯃꯥ, ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯤꯉꯩ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ? ꯑꯗꯨꯕꯨꯅꯤ ꯃꯃꯥ, ꯂꯩꯅꯨꯡꯗ ꯀꯣꯅꯨꯡ ꯁꯥꯗꯨꯅ ꯂꯩꯕ ꯑꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯉꯛꯇꯕ ꯉꯝꯗꯦ꯫ ꯑꯗꯣ ꯃꯃꯥ, ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ, ꯂꯧꯁꯤꯡ ꯂꯩꯕꯒ ꯂꯟ ꯊꯨꯝ ꯂꯩꯕꯒ ꯀꯔꯝꯕꯅ ꯐꯕꯒꯦ ꯃꯃꯥ? ꯑꯁ ꯏꯅꯤꯡꯊꯧ, ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ? ꯑꯍꯟ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯣꯏꯔꯛꯏ ꯍꯥꯏꯗꯣ ꯏꯅꯤꯡꯊꯧꯗ ꯊꯣꯛꯂꯔꯤ꯫ ꯍꯣꯅꯦ, ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯇꯅ ꯅꯨꯡꯉꯥꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯂꯧꯁꯤꯡ ꯂꯩꯕ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯂꯟ ꯊꯨꯝꯒ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯗꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯋꯥꯕ ꯇꯥꯔꯤꯕꯗꯣ ꯅꯌꯥ ꯅꯨꯄꯥꯗꯨꯒꯤ ꯂꯧꯁꯤꯡꯅ ꯂꯥꯂꯣꯡꯅꯅꯤꯗꯣ꯫ ꯀꯥꯟꯅꯗꯦ, ꯏꯌꯥꯒ ꯏꯃꯣꯝꯒꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯂꯁꯤ꯫ ꯏꯃꯣꯝ ꯃꯇꯣꯝꯇꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ, ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯆꯥꯎꯔꯦꯟꯗꯣ ꯄꯨꯟꯁꯤꯕꯒꯤ ꯂꯧꯁꯤꯡ ꯑꯃꯗꯤ ꯃꯊꯧꯅꯥꯗꯣ ꯄꯥꯝꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯃꯆꯦꯠ ꯑꯗꯣ ꯂꯧꯖꯔꯁꯅꯨ ꯈꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯄꯨꯟꯁꯤꯕꯒꯤꯗ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯂꯥꯟꯃꯤ ꯑꯃ ꯍꯥꯟꯅ ꯊꯥꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯅꯨꯡꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧ ꯆꯥꯎꯔꯦꯟ ꯃꯃꯥꯏ ꯂꯨꯞꯊꯈꯤ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯈꯣꯝꯕ ꯂꯩꯔꯝꯕꯒꯤꯅꯤ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅ ꯏꯀꯥꯏꯔꯤꯕꯗꯣ꯫ ꯐꯅꯕ ꯅꯤꯡꯊꯧ ꯈꯣꯝꯕꯅ ꯆꯪꯂꯛꯇꯨꯅ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯍꯥꯏꯅ ꯈꯨꯔꯨꯝꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯩ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅ ꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯥꯎꯒꯨꯝꯂꯕ ꯅꯤꯡꯊꯧ ꯈꯣꯝꯕ, ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯅꯍꯥꯛꯀ ꯅꯛꯅꯅ ꯐꯝꯂꯤꯕ ꯃꯍꯥꯛ ꯑꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯀ ꯅꯛꯅꯔꯝꯕ ꯅꯍꯥꯛ ꯑꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯕꯅꯤꯗꯣ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯏꯀꯥꯏꯕ ꯄꯣꯛꯂꯦꯗꯣ꯫ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯄꯥꯝꯖꯕꯒꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯁꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯃꯣꯝ ꯇꯝꯐꯥ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯗ ꯅꯥꯄꯜ ꯀꯥꯕ ꯑꯁꯦ ꯊꯥꯗꯣꯛꯂꯁꯤꯗꯣ ꯌꯥꯝꯕꯨꯡ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡ ꯃꯥꯅ ꯉꯝꯃꯤ, ꯃꯥꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯔꯨꯕ ꯑꯗꯣ ꯃꯤꯀꯨꯞꯇꯨꯗꯒꯤ ꯊꯥꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕꯗꯣ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯅꯅꯕ ꯋꯥ ꯇꯥꯅꯔꯛꯂꯦꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯁꯤꯕꯅ ꯃꯌꯥꯝꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯃꯃꯤꯡ ꯑꯔꯣꯟꯕ ꯂꯩꯕꯥꯛ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯈꯤ꯫ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯀꯌꯥ ꯂꯥꯛꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯂꯩꯅꯨꯡꯒꯤ ꯀꯣꯅꯨꯡ ꯌꯦꯡꯕ ꯂꯥꯛꯅꯈꯤ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯄꯨꯟꯁꯤꯕꯒꯤ ꯑꯔꯣꯟꯕ ꯂꯩꯕꯥꯛ ꯑꯁꯦ ꯃꯃꯤꯡ ꯆꯠꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯌꯥꯝꯅꯁꯨ ꯄꯨꯟꯁꯤꯕꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯄꯨꯝꯕ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯗꯤ ꯑꯔꯣꯟꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯇꯝꯐꯥ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫